अहानबद मरुइब पाउ मणिपुरी लोलबु भारत संविधान की निपान सुबह शेड्यूल द चनकिबा इंसोक लिसिंगमगा चमापन मरफुद्रानी अगस्त की तांग कुन निमित असिबु निंगसिंगदुना हंदक चही कुंथ्रागा मरी सुबह लैंग्वेज डे पांगथोकदौरी खुरुमजरी Am-Istv बु मिरेंग दाबिरिबा पुनमपु तराम नोकचरी हौजिपाउ संदोकना पिजरी मणिपुरी लोलबु भारत संविधान की निपान सुबह शेड्यूल द चनकिबा इंसोक लिसिंगमगा चमापन मरफुद्रानी अगस्त की तांग कुन निमित असिबु निंगसिंगदुना हंदक चही कुंथ्रागा मरी सुबह लैंग्वेज डे पांगथोकदौरी त्रिपुरा लेंगा की डायरेक्टोरेट ऑफ कोकबोरोक एंड अदर माइनॉरिटी लैंग्वेज सेंदुना आरगतला नजरुल कलासेत्रदा अगस्त तांग कुन अमसुंग कुनगा माथोई निमिनी चुपना पांगथोकदबा थौरमसी आरगतला म्युनिसिपल कॉर्पोरेशन की मेयर अमदी एमएलए सु ओइरिबा दीपक मजुमदार हौदोकनी थौरमदा एजुकेशन की एसपीएल सेक्रेटरी आर.एच. कुमार आईएएस ना गेस्ट ऑफ ऑनर ओइना सरुक यागनी डायरेक्टर आनंदहरी जमातिया ना थौरमपु ओइना ओइगनी कोकबोरोक एंड अदर माइनॉरिटी लैंग्वेज डिपार्टमेंट अमसुंग मणिपुर एडवाइजरी कमिटी की मेंबर्स सिंग याउना मीटिंग द लेपना किबा मतुंग इना थौरमदा स्पेशल गेस्ट होइना एडवाइजरी कमिटी के वाइस चेयरमैन टी.एस. नील कुमार एम.एस.पी.आई की प्रेसिडेंट एल. जोयचंद्र अमसुंग एम.एस.पी.टी. प्रेसिडेंट एल. बिरमंगल सुसरक्यागनी निमिनी चुपना थौरम सिदा सेमिनार कवि सम्मेलन मखल कया की जगोई थौरम सु याउरी हाइरी District Administration Kakching की मखादा District Child Protection Unit Kakching Department of Social Welfare Manipur ga खुसमनरगा Manipur State Rural Livelihood Mission Sekmaijin Ningthau BLF Ibudau BLF Maitei Leima BLF Apunbalub BLF Amasung Lamjing Sintha BLF Kapuna Sindana Sekmaijin Mayelekai Community Holder Child Protection and Trafficking Haiba Team Asida 1 Day Legal Awareness Program ama pangtokre Tharamadura Resource Person oina Technopol District की Child Welfare Committee की Secretary Dangam Khailingna Pokso amadi Child Marriage Act की matangda miyamda mamut tana khanghanki Pokso case thaba matamda special court ta chat hai not in the normal court angang nupi macha amase rape tawbire khallase adugi angang dudu CNCP haibadi ngasai gi awang angang awabada takraba angang adugi marakta chanduineba aduga rape tawbiriba nupa macha do aduna kadai changini angang lamhenba adu asisi angang lamhenba ma angang awaba taba asi angang ani si court ani na khaitu e asi ni court amasi angang awabada challiba court se hauji aina lairiba court se CWC haibadi Child Welfare Committee adugi mamang do puthokadawpani and then angang lamhenba angang sina JJB haibadi Juvenile Justice Board haiba court amada puthokadawpani aduna asigi court ani se nukoina khangba yam maru oye mapangda sumaina nupi macha mapangda puge harakpa thabai ngang ton ge harakpa natragana free da like tamhange natragana free da sanabagi free da ne bu hairadi koi metai chana bi su yam tawi पुक्सना चाक नामना त तत्तोर बदा दुवा हाजमला से फ्री नाइ चासले पुक्स तत्तोइने बा फ्री ने वाइदे जाय सुमाइन तौदना सिगे हैना बिसे म थादौसी यारगदी अखोइबु मयाम सेवा तौबदा मतेंग ओहेनबियु मयामना अखोइदा चिंगनरिबा मयामनो खितंग सुमाइना अंगांजु पुगे हारे चुमिब्रा लालिब्रा से अखोइदा पाव खितंग हाना पिबियु अदुगा चुमि हारगदी अंगांजिंगे याफा नुवाइना बदा अखोइसु मतेंग पांजगे लालमगदी आराम बतौबिबा मिजिंगदो मयाम चंग फामिनजी State Child Protection Society की प्रोग्राम ऑफिसर मला लाइश्रम ने चाइल्ड ट्रैफिकिंग की मतंगदा चाही नौरीबा नुपा मचा नुपी मचा सिंह अतोप स्टेट फ्री द मही तमहनगे सानहनगे हाइदुना पुखरगा अवाफम द ताबा क्या थिंगनरे मसिदागी गाथोनबा मामा पा ओइबसिंगना हाना मफमदुगी मरम थिदोकपा अमदि खंगदोकपा मचंगी हाइखी Manipur Innovative Youth Organization Delhi Mayon Nasinduna From pandemic to panic, the dual trauma of COVID-19 and ethnic conflict on Manipur youths haibe hiramda academic talk ki thoram bau parada leiba seva Manipur ki hold pangthokre
Tharam aduga mari lenana mayon gi President Y Kunchen ba maiteina COVID-19 gi matungda Manipur da hauzik thokliba ethnic conflict asida naha singi wakal da competition gi hainabi thadoga tungi punsi uba ngamdabana hingbagi wahanthok leitabagum hinglakpagi fibam urakle crisis asina mapalda lairik tamba lakpa mahairoi sing mangam santaba kya yaurakpana haurakliba mahairoi singda thauna pangal hapnaba pambai thinabagi pandamda tharam asi senbani haiki Seminar asina men oina akoina sinjaribagi maramdi ngasi haugiba sahi mari manga amasdagi covid lesson raba matungda amuk covid dagi kitang hagolakwa hawrakwa matamsida amuk manipur gi irang lesson gibsina maram maraganjda manipur gi naha amadi satra sida piriba mental trauma anxiety na chingba issue mayam ama haugiba numit kharani tha kharani sida adum thoiba thodok ngarang maktada naha ama society roga sirambagi issue masina natana haugiba moirang da thokiba thodok sahi trauma tha su da ngariba anga am school halaga society roga sirambagi thodok sing si ngasai gi akoina khanjabada haugiba sahi manga ama taru amasidagi leiriba situation sina maram oira kanda tohan ba yabagi possibility leigani haina khanbadagi akoina masida awareness amkhak pina nabagi damakta tongan ba akoigi department dagi rims dagi akoigi doctor sing academician sing akoina kaujaraga hariba seminar se akoina ngasi sinjaban hauzi pawgi marthana temba brem tang lominasi honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule dada Ibe makigano alda betamo sigi yumse next time tina checksin na laksilo ka tamgrobani ne dada nang se juhar habaga amta kiderbo asumna mayam na machalbo option dugum masigi yumasibu asoya nan kokadabagi next time tina napseli next time ti juhar habadi na kokana basembani zaman technology sina bana concrete ka tokna ba matamda kapam amuk hena angle adli #tmt strength is in the way matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba kapidon cup syrup thakpiu kapidon cup syrup break matungda mayam umkhana taram nokchari makhata ba pau pisari ngasi Manipur School Students Transporter Association Am-Istv gi member tarana saba drive team ama pangai line da Am-Istv gi makhada leiba school singda Am-Istv gi rule and regulation ngaktuna chatlibra haiduna ngasi da gi drive chataba hokre amadi school singi in charge singda su driver sigi paramda information piduna kangan kre amadi makhatana topa form singda leiba school singda su makhatana drive chathaki gani haina phongtorakli MUC Department of Theatre gi BA 6th semester amasung MA 4th semester English ngani kungamari kungamanga gi major theatre production nongpan saura Manipur Dramatic Union gi auditorium hall da utkre Manipur University of Culture gi Department of Theatre na sinduna pangthoki ba thoram aduda Manipur University of Culture gi Vice Chancellor Professor Paunam Gunindrona Manipur University of Culture Nauriba University amani at the university gi gingnabada infrastructure da watlabasu performance academic tadi culture university na university singdagi ani shubadalai telaba matamda theater dance music the international level da achoba contribute tawri Hungary da ngarang dagi haukiba festival da university chamaga tararom na sarukyabada Manipur University of Culture na India represent tawri university sina hotnarakpa mahiroi singi talent intelligence na sarukyaba ngambani pangthokliba nongban saura play asi miyamda pauchel piba play ma oigani theater production asi exam gi saruk amani lam asida leiriba singi comment na yamna maru oi maduna tungda hena aphaba play thopangam gani haiki Culture University asna ekwegi huji ekwina tielaba matam sista ekwina theater gi lamdo bi dance to bi music to bi ekwina ngamja khradang ekwina akoi India gi keno disu amsu international level disu ekwina ngamja khradi ekwina adum contribute tawjiri aduna akwina ngamja ba haiba area series ekwina tawjiri ba khrase mase tamna
national amsung international recognition se ado pangji haiba asingba pangthui basista tasing namakti mairui singsigi makoi talent adigi makoi intelligent moina pangthopa ngama mayam singdo am mek siengna akoina masista saruk yaba ngamba se masini akoina hona jamangi kitang rosu akoina ma keno phangi haina kanjarisi Tungda Am-Istv Department of Theatre ki BA 6th semester amasung MA 4th semester English ngani kunga mari kunga bangagi Major Theatre Production Nongban Saura University si ki mahiroi singna theatre play oina utki Hausulas lakpada maroi pau khana pisari Manipuri lol bu Bharat Sangvidhan ki Nipan suba schedule chankiba insok lising amaga chamapan marfudrani thoi August ki tang kun nimit asibu ning singdana handak chahi kunchaga mari suba language day pangkatawi Hoji pau ge na dia SBS sandok chari pau matanga solution tare miring tabiri ba pumna ma pom khana khurumjari